RK Production की Achouba Thoudang Louriba Meitankeisangbam Achoubana Miyam Khangna Lalle Haina Sengdokkadabani Thougal Chatliva tha asigi taraga tareta RK Production haiba YouTube channel amana lining thau khoriphaba Thougal ki secretary cashier treasurer oina bohonavada general election lepagum sel change sel changlagasu lai harauba loirakpada bookser receipt semlaga senfam do hanjinbanga mi haina Thougal asibu mingchat thiba yaba amade nambol maike gi mingchat sokpa yaba wafam sing yauba video upload tawrakhiba yamna laibak thibane maram sina RK Production gi Achouba Thoudang Louriba laiton jamkhori lekai dage Meitankeisangbam Achouba apokpa leikhidraba khomaina chaliba tha asigi kunthra pawgi manungda Miyam Khangna Lalle Haina Sengdokkadabani Haina Thougal ki secretary mongjam ranjit na phongdokre mahakna makha taraduna hai RK Production na achumaran khangdana one sided oiba wafam sing hekta upload tawba matungdadi tawbigano aduga Thougalumna piriba matam sigi manungda Lalle Haina Miyam Khangna sengdoktrabade mahaki mathakta akanbe action lawragani haina ngasi pangthokpa Thougal ki special meeting amada warep ta khibana thabak to onthoklagani haike hiram asigi matangda ngasi pangthokiba pawgi mifam aduda lining thau khori phaba Thougal ki president Khaidem Lal Mani Maitai treasurer Pukhrambam Premchan amade atai thomi singsu saruk yakhe Union Minister Dr. RK Ranjan na khoijumanda chatun khungangi award apa yangsinkhre gaw gaw chalo gar gar chalo abhiyan thaurangi makhada ngasi External Affairs Minister of State for Education Dr. RK Ranjan na Bisnupur district ki manungsana lariba khoijuman khungangda chatuna Miyam gi award apa kaya yangsinkhre BJP Manipur Pradesh ki spokesperson RK Somorjit BJP Bisnupur Mandal ge thaupuba singamadi worker kaya saruk yaduna pangthokiba thauram aduda Minister Dr. RK Ranjan na khungang asigi yumthong khuding da sangduna miyamna thengnariba khudong sadaba singi matangda wari watai sanakhe khongsat adugi matangda Dr. RK Ranjan na hai thaurang asi maruoina khungangi miyamna thengnariba khudong sadaba kaya khangdoktuna madugi mengkhatnaba honaduna manaba khunai ama semnanaba nei Mantri na hai ngasi khoijuman khungang asida laktuna miyam ga hakthengna unaba ase nungai mahakna makha taraduna hai khungang asigi miyoi singdi lau unaba lam leite ayambana sinmi ngakta nei sinmi oibanina chapam thapam khangdabana maram oiraga TV lainana naba misu lei hai bakhangle Prime Minister Narendra Modi na lusing le balai ngak asina kumja lisingani kun manga fawugi manungda TV laina muthanaba pandam thamliba se mapung phanaba BJP gi worker sing maruwaina khoijuman ge polling booth worker sing na akupa marol sing khomjilaga Manipur laingakta khanganba amade lawba yaba mateng sing lawnanabagi khudong chaba phangnaba pangthokpa thauramni haike numit nini sumna pangthokadaba manga suba state level hun thadau cultural festival 2023 hogdokre ngasi dagi hogduna numit nini sumna pangthokadaba manga suba state level hun thadau cultural festival 2023 ngasi Kangpokpi district headquarter da leiba Thomas Ground da Manipur gi chief minister N Biren na hogdokre Drug Free Society haiba theme gi makhada state level hun thadau cultural festival organizing committee 2023 amasung thadau inpe general headquarter na sinduna pangthokliba opening ceremony ge ahanba session da Manipur lenga ke Yas Minister Govindas Konthokjam Textile and Industry Minister Nemcha Kipgen amasung Tribal Affairs and Hill Minister Ledpau Hawkim na chingba maruoiba miyoi kaya su saruk yare isor gi mapamda thauniduna natki oiba jagoi isai kaya ga loinana festival adu hogdokhe thauramgi makha chatharak poina ngasigi ani suba session da Manipur lenga ki education minister Thaunaujam Basanta Kumar na athoiba mithunglen oina saruk yaga nei festival asigi hayeng lotion ba numita khwaidagi nungairaba thauram ama oina Mr and Miss Thadau contest pangthoka nei hairiba thauram asigi saruk ama oina kumja lisingani kunmathoi da Miss Universe ki mingthol phangkhrabe Harnas Sanduna so stopper oina chatkar nei madugi damak Manipur gi saknairaba Robert Naurem na fashion designer oiga nei